State government Michael Mayada Yamla Batabak Loner Bohari Sibu Tingjin and about Center and Effect Finding Team and the same than a young Silagan Hari. BJP Manipuri Mio Sing a BRO official singer Unaru Hari Badu BRO official Nate wrote Mohori Nakana TDC and Maral Sirakli. Interview to Yaro had to say is MPSC men examination talk if a candidate singer silent march at Gray. Amasung Tawal multipurpose project na Lamlai Michael Miam the Kudong Saba Pangal Lloyd or Hagna Nunang Bofong Marakli. Mayam Kurumjari, Adam Nayang Bibis Impact News Ni, Ayokram Somendron Hosek, Pungza, Sapog Gamaru, Pausing, Miam the Pijari. BJP Manipur Pradesh President KSI Baban the Naluchim Team Mamana, Finance and Cooperation Unit Minister of State Arjun Ram Megwal Gangasi, Delhi the Unakre. Manipur government Namikal Mayada, Tongan Department post listing that Lom Loner, Hona Ribas Atu, Matam the Tingjin and Naba, fact finding team Atu, Matam the same the Yang Silang Hana, Unit Minister Nataza Pirak Lahari. Housing Delhi the lady BJP Manipur Pradesh State Vice President KH Premanandana Impact News the Fondor Matung in State Government Mikal Mayada Yamla Tabaklo and Bahona Ribasi English Singanisum Anida Center with the State Government and Nigamarata sign Tonokiba MOU Adugi Mayoktane Mikal Mayada Government Tabaklo and Bahona Ribasina Mikal Pangtokpada Free and Fair or in a Pangtok Ngamaloi. State government ge sel thum ipibam phatabana madam oiraka employees sing ge thagi tolobam de pension matam sana piba ngamdre adubu thabak lawgani han state government na tawriba se lakli mikhal ga mari lena na tawbane darkar lebe ge thabak lawbanate state government na sel thum lana season daga center da taishinna bani hana fongdoraki Infal Jiri Lambia Sigi Fibam Yamna Solak Badagi Transporters and Drivers Council na State Government Hajaduna Nung Honjadu Lambia Si Motorable Oiner Nabagitamak Semna Nabahona Ring Cherakta BJP Manipur Pradesh spokesperson RK Ranjan na ngasi electronic media magi Kutangda BRO na December Taramanga Fobugi Manung the Semjinba Loirani Hana Fongdorak Pabu TDC ki President H Ranjan akan mamong yaning da Fongdorakli MZ Avenue the Labor TDC office the Pangtok kiba press meet amada handak BJP ki team man Infal Jiri Lambi the Chatuna BRO official sing unaru haibadasu BRO road mohori ngaktane madada BRO higher official amata yaukide RK Ranjan Fongdo ki bawa famade magase BRO spokesperson oidabra hanasu Ranjan hanglakli asugumba BRO YSD samarak hanna hai karbane Asumna BRO na thazaba kaya piraga su thabak ta onthorok taba asi anobana te hana su makna makha tarakli December taramanga fobugi manungda haribalambi as same loiraga de ngak fobu kian ge hana su fongdoraki RK Ranjan ge asuguma wahi asi dagi nung sing asi lambi asi da pusilaro hana su makna makha taki Nung mayam se khoi jama tok san ba hore ba khoi semjan na ba na adubu lambi se semjan dana ba RK Ranjan na haya ba December ki tang tra ma bong de seng ga ga di lambi se seng no ba na tro kari gi no ba lambi se sem ge ha ba mi tang tholak tri se any party tang thok pi ro ba makhong ko la khoi khoiram ge ba transporter mayam dolai da ha ba ka pu ge ba khoi adu state government na khoi na haija bandagi lambi se sem bi ra ge phare semage paisa leiba leitaba hair kansida semdana baina adu ada ngangi miyam kari no ba biaro na December ki 15 bogi manung sida lambe ni semgra ba ai ngaksam je lenjo adu ngamdradi Dr. RK Ranjan kari togdage ba adu su reply piro Manipur government na mating bangdi TDC na pangi ba nung mayam lupa lang mayam kai sakre adu di biaro na nong mo mating pangi bra Manipur Miam lifeline about even Paljir Bamla Miki Hosik or the Fibam Mase, Chief Minister Okram Ivo Bimasana Haking, Urabade, Tamoy Sokpatan, Chief Minister from Kuan, Lining Loihana, Manipur National Democratic Alliance Senior Vice President Bijoy Kojam the Fondorokli, Lambia Sigi Makur Tongina Yet kilometer Tare Lom Sang will Lamiki Fibam Nasis Tamoy Sokingai or in Lahori, Party Asi Semlak Matunda, Hanbo and Lambia Sigi Fibam Yang Siladuna, Bijoy Kojam the Fondo Kibata, Lambia Sambin about Manipur Singam the Tamgi CSO, NGO, Song Maira Pai Lup Kana, Biarog Unadur Warisana Kre, Madugi Matakta, Lambia Sigmatang, the Manipur Governor, the Memorandum for Pisinduna.
Honariba asida angasi fawbada ahongba amata uba fangdaba haibase BRO amadi state government na thawai bidre takpani laglib October 15 da sanga amaga mari lenana Ziribam the chief minister lakani hariba se Imphal jiri lambi da laktun lambi gi ori befeba masi yengbiyo Imphal silchar flight laikhidaba sin amuka hena Ziribam gi miyam na awa mayok na hale state government upay ma tawtuna Imphal silchar flight lehna na ba hona gadabane loinana kilometer chani kunlom lafna leba Ziribam ngasi fawba Imphal east ke manung chana thamba haibase MNDF na matangi government pai badi yaw rabdi Jiribam mapung faba district ama oina lauthok na batak na gani hana su fongdoki BRO gi labor amata leirmaga thabak suramba satok sanin toriba gari sing khudong chana naba nung thabagi phibam leite leiriba machinery sing asi tha amani mamang dagi khamaga thamba adu mongda oi honorable prime minister India ki 100 days work program utkani magi development utkani hebdo Manipur ri sunglai leitre na lawi masing haki oiba prajada panghak thaja hanba adune lawi Manipur sarkar masung khoigi central government na athu tamda semjanba natraga lambi si pungting thingjalakanda Manipur gi praja khuding mangna magi leijaba puthokanda nung khangde ama khangde arebedu puthoga khoi meyam changna semana tana khoi upai leroi na khale MPSC na laukiba men's examination English sing ani tarataro ki paper sing nauna researching tawum sung thasi ki taratare ta pangtho kudur interview handuk da ban haduna khongjang sanction kre sinda amu fi yetuna sanction ki ba silent protest asigi group of MPSC aspirants GMN sindu da not AOC ta satha ki bane khongjang asida saruk ya ki ba GMA ge general secretary sarangtem Vivek na sahi asigi men's examination tha ki ba mairoi lising ma cham kunthra gi puna paper lising mapan lom numitara ni gi manung da yeng loire ha ba se anga ku pu i fongdoki numitara ni asigi manung da numit ahum ma su suti oibana paper sing ase fazana check tawdre tak lai fongdoki Masidana tana examination tharing edi candidates nge qualifying percentage ase 40% ana website upload torkwa masung examination ase instruction da extra paper lob yaroi harga mioi kharadana extra paper piramba asina takpodi examination ase free and fair oidre haibani fongdoki ma makha taraduna examination ase da sarugya ke candidates nge paper sing nauna recheck tawdriba fawba interview pangthok pikanu fongdoki loinana hiramasi matang da lamdam ase leiribu CSO sing na mateng pangbin na ba mahakna appeal tawki ngasi ki khongjang adugi makha chathar ko ina khongjang loi sing na se minister banglo tamna rally ma satna hona ki adubu Manipur police ki personnel sing na thing madagi rally adu not AOC de kangla pat ki lambi de lak laga Zen dance academy ki sangpham oirab DM college gate ta loishin ki handaki MPSC na logiba men's examination 2016 da moina yamna athubo matamda samna have within 10 days hajaribisu 3 days samdi holiday lairibani aduda moina kamaina tawduna yamlaba candidates 1130 candidate ki paper bu yamna thuna kholibanu haibadu adubu question tawjabani samna jabda mamangi 2014 ge 600 something student gi do 2 months angi handak only 10 days kadani aduna haibadi akoina chingnajaba leje madudi koi answer paper du yamna hasty and haphazard manner da check tawbire haibaduni Class 11 amad higher secondary examination English sing ani taratare ke damag enroll taw krab mairo sing na application form sing council office dage October 13 dage lupa humfu piraga ayogi pung tara dage nungthel pung ani fabu manung de lawba yaraga ni hana council of higher secondary education Manipur na thadro pachero lamada khangalakli Thawbal multi-purpose project as loishindur athu matamda commission tawraga ni harabasu lawpari lising tararum level lamlai maikaida project asigi khudong sab fangloi dawri Hiramasi matang the Prime Minister the memorandum of Matharagani na Thawbal multi-purpose neglected area agriculture development organization Kangalakli ngasi Manipur Press Club ta pamising unaba da Thawbal multi-purpose project neglected area agriculture development organization ki secretary Telem Darana Fondor Kibada Thawbal multi-purpose project asigi mateng na lamlai maikai de leiriba law missing kharo da warabasu yai faragani amade miyam da thaknu missing fanghalagan hana matam kya gi mamang gi lamlai miyam na ngai jarakpani adu lamlai maikai gi oina leiriba farmers club kunlom gi advisor amade members sing na project asigi fibam yengsilubada lamlai maikai de project asigi khudong sab fangloi haiba khanglaki bani hari loinana lamlai maikai de leiriba law missing gi awaba sing kokna na hiramasi gi matang da mari lena sing na miyeng changbi u hai ki baga loinana Thawbal multi-purpose project neglected area agriculture development organization na miyam galoina na democratic oiba khongjang sing sangsilagan isu hairi akoi lamlai mai gi 10,000 hectares paddy land leibase
masi akoina mokhoi yamna big hope haitare hariba kenu sidagi project sidagi adu madugi pose akoina blindly akoina yamna big hope tawjabo pose masi huji commission torum dai sida lamlai magi gi lopari lising tara se masigi ken facility si yaudi haibagi waklun jimma mokhoi dagi phangak pasidagi madudi kitang akoi si kitang minungsi wali madudi akoi miyam si hajung wago haibani haibagi sense to the akoi si masigi kenu si sanction jarpani Manipur University the Ming San Magi set reservation ki thok le bachai na was da Manipur government khut thingjin laite hana government asig wanglang lu su odiba rural development and panchayati raj minister Morangthem Okendro na thador ko chirol amada sengdorakli University asida husik leiba issue ase Ming San Magi issue oijarbasu masina maram oidana academic atmosphere da sound akai pirak patana tana nungsi sanan laiminari ba state asig zati kanglup sing marakta khaibung tanaba yabagi thawong manbasu yorokpa amade state ki law and order gi akai batholok payabagi film laklabadi Central University in Haidun State Government tumina laithok loi pangba yaba mateng panggan hena thasi ki tarada University asige Vice Chancellor in charge Registrar amasung makokthong official sing kauduna thajaba pi kibane masina taba mahiro singna sangsil reservation gi iho wasida akak nabo wafam amata minister gi maikai gi University gi authority da khangan ki laite fongdorli Mamangda NIT da thokiba mahiro singi pamna thodo kaya da su chief minister masamung chatun waroichin puraki badubu ningsing laduna zati kanglup kaya pun khundamina riba state asida kanglup singi marakta lana launa kikada wafam sing yaribum kai sandok pigano haina su minister Okendro gi serol asin appeal torokli Egis policy na laktringai da singi lam singa mitop na tab ya dabagum tampa ki lam singa mitop tab ya handa bahibasi ma ki pandam ni hana XML nongtomun biren na fongdokre Universal Friendship Organization UFO Kiamgai branch na sinduna Kiamgai te leiba khagemba mapa ibungo laibung da XML biren bu okpagi thoram da ma ki wafam singa se fongdoki bane ma na makha taraduna tangdu leita da lamda masibu kalhona na ba miyam gi lep kada ba government ama thamba mathau tai hana su fongdoki Singam sung tam animag thong mana na saukhat han bana singmi tami ki marakta nungsi sana ba purakani singmi miyam amata na Manipur thokai pambana te development pambane singmi tami ki marakta tokai tabi ki mong da lak le ba se government thong mana na saukhat han ngam da ba da gini fongdoki loina na mak na leiringai da apun ba Manipur ki saktam kai ba yaroi hana su thamlap ki andero tax la no lo fare thana ba du da thana bi no tharo kare अखोई की देश लाना लगा प्रजानी को प्रपोजल को खातो खरीदी अभी सरकार अखोई को लेगी ना है क्या अभी वो पागल दिमाग से क्यों कर लम्बी लोग क्यों कर सरकार लोग हमसे कर्म सरकार प्रजा के मुद्दे ले पुरे बाप प्रजा मियाँ की बात आ रहा बाप प्रजा मियाँ की गुल खंगत हो तो बाप सिंह अभी तक नसी खाजू मुखाई तो बच्चे उनसे तो बाप अभी सरकार बसवागी कोई जब बताओ पा क्या सरकार ले Manipur ki territorial integrity da hause Congress na BJP da maral siriba se ngasi forward Manipur da leiba BJP ki thaumi amatana territorial integrity ka bi yana ba wa amata ha ki leite adu Congress ki thau pu mi oi kharana de central government Manipur ki territorial integrity ka bi yab gi ai ba se fawa central government da pishin bi lai khrabani hana BJP legislative wing leader Khumukcham Joy Kishan maral si kre wafam asinga se nitai pa chu thek le BJP Manipur Pradesh ki head office ta pangthok ki ba handak ta nauna BJP da yaurok ki Imphal West ki अध्यक्ष युमनाम दसुमती जिला परिषद मेंबर सिंह ओपगी थोरमदा जोय किशन फोंदोकी बने जोय किशन मखा ताकिबदा डिस्ट्रिक्ट अमगी थौपुब सिंह बीजेपी द चोंगलकपासी यामना नुंगाइब निमित ने कांग्रेस नाकलमरम मेलिंग द नाकलमरम द होरकपने हौजिक तदुबी असेंबली कॉन्स्टिट्यूएंसी द फ्रांसिस ngajokobu कांग्रेस द इलेक्शन लेप यारोय हाइबसी प्रजा सिंह कांग्रेस पाम दे हाइबदु ताकपने हने जोय किशन मखा ताकी कांग्रेस के ओरिबा हुजे हुजे थौपुरी खरर दिए साउदर्न नागालैंड खेबदा करिमता अकायब लेते चेगी मसी चे सांगद पुथोल से चैलेंज तौन भारत सरकार साउदर्न नागालैंड पेबद करिमता अकायब लेते इरीदु मणिपुर थुगाइब याय हाय नत्रबा मणिपुर थुगाइब यायन चीरीब पार्टी मणिपुर गांखै काहनगनो हायरगा बोर्ड को मिसे प्रजा मैम नैनबीसी कांग्रेस है ख्वाइदगी ओइदब गांब ख्वाइदगी मचिन थीब पार्टी ने है मसी लेबाक मैम खंगबियु ngasi BJP da MLA resign tawraga yaurak pai base MLA oibigi mohutta ai leibak kan manena lui na khallaba kangbu
Nakal Lamramda, Thoramada, the White Dasamut in the Pondor Kibada, Hana Congress, the Leram BJP, the Sangla, Madam de Esteras, the Parliament Congress government, Gram Panchayat, Singda, Center, the Gitatako Funda, the Power Bundam Sinu, Tamli, Masina Madam, Oida Miam, Gimutamo, and Miam, Gitsako Torang, Gitabakamata Pakat, Namdaba Amadi, Levaka Sibukan, Palm, the BJP, the Yorkpani Fondoki. BJP Manipur Pradesh Election Management Committee convener TS Chaubana, housing status the Parliament government as a Hitler government got Sangdam Naki. Zilla Parishad member Magi Tolo Basis Subnatangi Palising Marikakane, Adu MLA Tolofna, Hanjin revised Tauri, Asig Malenga Amutala Sahara Miam Puna, Daita Lomina Sehanasu, Apil Tauki. This government as a Hitler government ni, me Makanga Pali, Maming Panning Day, Hitler ni. Hitler so Magi Captain me Yankayumbu Koishalaga, Adu Toro, Adu Halo, Adu Toro, Adum Toro Haibani. Sisu Hitler ni, Hitler gi Captain Tarani Toilei, Tarani Thurna Manipuri Department Punamakparaga, Law and Maksumatlava, Adum Hitler Gisas or Manipur. Matanga sa break am lauzage Manipur madi malam gitongan tongan i pau singa loinana ekoi break tagi amna tuna hanjarake Impact News pu migeng ta dun review. Ningo Jacob na lakpada imoy nungari na lamda masig miyam da mahaulay bangari fanganjari. Imoy nungari na putok cha bangari kudima hygienic oy ngari asiyam na lunan bifimam da semja bani. Gram chama amasung chani yang kay ngari ke packet sing dukan kuding magda fangbiragani. Retailer oy ningbasing na su contact to bibayagani koy address ti imoy nungari Sagol Bantera Sapam Lerak Imphal. Radiant Tutorial Yumnam Lekai Imphal, run by well-experienced CBSE school teachers. Admission open for Class 9 and 10 CBSE Summative Assessment 2. Class starts on 6 October 2016. Class timing 4:40 p.m. to 7:40 p.m. Subjects offered: English, Mathematics, Science and Social Science. Features: regular unit tests, study materials, MCQ and study tour. Van service is also available. Nungairba Paujel, Manipur Sangai Festival Manungda, Myanmar da flight tongluna koiruna bagi, Achauba Kudong Chaba ama KB Enterprises na pizari. November gitang kun da chat kraga tang kun taruk ta halakadabani. Sopna tagi airfare listing tara mga kachamanga da, Myanmar da chat piu, package ki Kudong Chaba su fangbigani. Akupa marol gidama, KB Enterprises, MG Avenue Imphal da contact to view. Aikogi mobile number di 98620-28656. Break matungda mayam amun taram nokchari loina na bulletin sa gimakhatam pausing miyam na pijari. Mayorol da gisa thadun lakliba mera ho song gi thorom sahi asigi oina su mera ho song thausil lup na sinuna thasi tara tarukta Kangla life family na sana kunung da pangthok kadori pangthok kadori thorom asigi matang da ngasi nungtil palace compound da sana kunung da paumi singa unaba da maidingu le sema sana jabu na fongdoki bada mera ho song bai basi ningsing bathok tar matam da hoduna lamdam sigi sigi tami sing punna saruk yaduna Pangthok minak thauramni thauram asina simi tami gi marakta nungsi sana purak nanaba asobu thaudang logduna lakle thauram asigi saruk moina tha asigi taramanga da Kangla life family da men khong langgani mapum thauramna tha asigi tara taruk ke pung nipan tabadagi sana konungdagi Kangla life family for miyam gi achobu khongchara chatkani loinen Kangla life family da lining laisel pangthok la batung da sana konung amuk halaktuna sing amati tampa ke luching ba singi marakta pot lana ba yauna nat ki thoram kya pangthokani maramaduna Thauramasi ki yang bidon numira sida loop amatana ban blockade taubi ke no haina ningthau laisa masana jawbuna apil torokli Mera hokchong bai ba thorom si mamang dagi la yoi ba thorom maya mama kan ba yadana pangthoi ado hai ba kumai si la gi thorom ga ko ni harau kumai ga ani sina pullaga pangthok pa ado ga kalu puru kuding mak lain lai song khena ba leitana loina mangna ko yi yaw ya ba ado kumai amani Masigumba ikoi pai puna thambiramba sing tamgi pai pu sina yam sina thambiramba kumai sing cha ikoi masi maram sana aduga maram khangna koi pangthok ni hagadi ikoi gi marakta leiramba misunderstanding mayam samin thanguna dabadagi ikoi masen se lapthok ngam mayam unadabadagi ikoi masen se kauna ba mayam sigo mayam se haiba kumai sina unamak mangan bo isuru DIPR drama unit ki ahan producer oiramba theater ki lamda malem da maming leraba hasnam kanhai lal na laikhidabada department asigi drama unit ki artist sing na awab phongdok pagi mipam mangasi pangthok re mipam aduna sakna raba theater director asigi mafam da ikai khumna ba utpaka loina na ma ki thawaina ingna sikna leirun na ba thaujan thauni zaki amade imu manung ki awab da saruk yari haina DIPR na cherol amada khangalakli
Muslim Mahiroi Singh Apun Body or Pangal Students Organization PSO gi Nipalak Suba Foundation Day gi Thoram Pangthokre Manipur Press Club the Pangthoki Thoram the Saruyaki Amuko Madi MDO gi Advisor KT Ramana Education gi Lamda Sotan Labor Lamdamastic Muslim Mahiroi Singh Asigi Yang Biraga MOVC Department Sataba Coaching gi Matam Sana Taubir Naba Apil Tauki Makataraduna Sai Karagi Mamanga Sataramba Gumna Minority Muslim Singi Primary Bradasa School Singda Primary ki thakta Urdu lol hapiner basuma na fongdoki ngasi ke thoramo the PSO ki President Muhammad Azizur Rahman amasung MSF ki President O Nanda Babu Anisu Sarugyaki MOVC department dagi separate pangan singgoiba minority department ama hangdok lagani haibasi Manipur cabinet na lawkhre adubo madu ngasi madu ki directorate ama thamgadabado MOVC ki hana leramba Director Dinesh Amukhana Thambiba Taragadi Maduna Hena Amotpa Kunai Ama Oigani Samna Harabada Ligli the Sinba Ligli Duki Manung the Yawa Medicine the Sinda Bahibado Aduga Chap Managani Panthoibi Housing Finance Company Limited ki Moirang Nambola Madikaksing the branch office in Hang Krabamatunda Ngasi Bishanpurgi Zaga Madamariso branch office ama Hangdokre Vishnupur ki kya sangle na pangtho ki branch office hangdop ki thoram da Panthoibi Housing Finance Company Limited ki chairman amasung managing director oiriba TSM na fongdok ki bada Thaubalam da sangmai da branch office sing hangdok na matung da Manipur ki mapalam sing the company sing branch office sing hang na thawrang laire fongdok ki thoram da CI College Vishnupur ki principal Professor L Mahendra Singh na chief guest amadi CI College Vishnupur ki economics department ki head of department Professor CS Sarat Singh na guest of honor oina sarugyaki Film from Manipur ki ngasi film ki ba mi film ma gi warep matung ina hau ki ba English ngani taramanga gi December kontra ma thogi mamang da number hau khraga loisindriba number hau driba amadi nam nan ba sem sadun leiriba film khaktamak ahana kon naina loisinduna producer amadi artist singe say na loisin mina ga da bani hana serol amada khangalakli loinana hariba matam amadi warep asigi wang mada namlakba say na film amata film forum asina preview tawroi hana su section wa thamlakli Hauze Langthabal Assembly constituency ki manung chana laiba Langthabal kunja awang lekai Little Rose leraka sigi fifam sok liba si assembly constituency sigi MLA gi asoi bani haina BJP ki senior leader Okram Joy na maral sirakli lambi si sem gadamagi mahuta atopa lambi sem kibadagi lambi sigi fifam ase asuk yongna sokchin kibani haina su mak na makha tarakli lambi sigi fifam ase hainingai leitana soklak padagi Okram Joy na PMGSY gi chief engineer sembiran na upaya ma TB u haibadagi lekai miyam ga loina na sem bani haina mak na makha tarakli ngasi di akoi MLA sing si akoi gi ain semba lo semba leba gi thabak tawda thikadar won badong tawi thika launa ba hona bada akoi contractor gi thika mulga subaduna MLA ahaiba MLA akan man tawi laibak tibade akoi kendra se madagi sajas do chale awna semaina semga saga bada MLA la mai miga thajan na arbu tawna damka damki ga tawna disab tawba du thaka torkano madu tawdam na phani aina harisini ana hojik shuri se lekai mayam swagi mayam subani Manipur University ke hosik whatever reservation ki issue wase ke warosin purak na ba made mahiroi listing ani henwe ki academic career manghandan na ba desam na leba ka sigi president Union RT minister UGC ki chairman Manipur ki governor amadi MU ki chancellor Dakshin Krahana achiro olamada khangalakli Karnataka ki Mudvidri town na leba Alvas Education Foundation ki Manipuri mahiroi sing na sinduna hauki ba October 13 da engineering college ki auditorium da ningol chako bo pangthokre Nan Manipuri sing su yaw na pangthoki thoram da Dr. M Naran athobi mitung len oiki thoram gi manung chana national number international gi thak mai paglak kraba sing da mana matum yenthoki nat ki obe jago ise kya mas utki tungda mayampuna sakle nam saminaki adibam samsar mugi documentary amas utki baga loinana Maharaj Kumari Binodini na iba Manipuri feature film nang na kap paksa te su miyam da yenghan ki punamiyo samri rom saruk yaduna thoram adu harau tayam na pangthoki Lakli October 13 marida Langthabal Assembly constituency ki manung da BJP ki
one-day political conference में पांगथोकने है ना चेजाय में ना हाइरिबा से सत्नब यारो है ना बीजेपी लंथवाल मंडल की चेरोल में खंगलकली मिफम से कदम बीजेपी हेड ऑफिस अमदी डिस्ट्रिक्ट मंडल की बीजेपी लंथवाल मंडल दा पाव अमता खंगलक लाइतबन सिलिब कॉन्फ्रेंस अदु मरनाई ओइना पांगथोक अमदी पार्टी असि के सना कांगलोन कायब मिफम अमनी है ना सु सेरोल से मखा तारकली District Election Officer Bishnupur Nasindu Nangarang Systematic Voters Education and Electoral Participation ki theme da normal over youth awareness program ma kiyama sanglen Bishnupur da pangthokre thorama da DC Bishnupur Hare Krishna NYK ki District Youth Coordinator I Marjit Kumar galuna naha chama yankairom su saruk yaki thorama da DC na phongdok bada aikoi ki India ase democracy chat palai wakni maramaduna aikoi khuding makna aikoi ki mute khallaga thagat paibasi tangai fade loina na aikoi na madu da yaudrebade aikoi Indian citizen oidre made aikoi ki right laitre hena phongdoki isana isabu sasun tawdeba karamaina tawba aina aigi mihut ama khallaga mihut tuna legon naksi bagi thau puraga thudang do puraga aduda akoina isabu sasun tawdeba aduda bot thadaba yabraba aduidi ai aduda saruk yadre ai wanda maduki hakto aina pithokrabani adu ai amwana aduda khanani na yawada ai wanda moral Yaripo ngarian lambi amadi yaripo kaithel mami lambi ase fibam sokse le lambi sing ase atu matamda mari lena sing mi jeng changbi uhana yambem yang payona club yaripok na cherol amada khangalakli lakador batara thoisub Manipur Legislative Assembly election da BJP na government semda yade haidun ngase Yaskul Assembly constituency ki ward number 18 ki polling station number 14/30 ward number 20 ki polling station number 14/8 amadi 14/6 ta BJP Manipur Pradesh ki hana ki vice president Hanjabam Zayadev na luchingdu na poster campaign chathakare ngase ki poster campaign da assembly constituency ase ki BJP worker kasu sarugyaki लाकदोरिबा 2017 दा पांथोकदोरिबा स्टेट असेंबली की इलेक्शन असिता अखोई की श्री भवान दगी लिसिंग मखादा अखोई की स्टेट असिदा अवोनबा अखोई की कांग्रेस गवर्नमेंट से अखोई की लाक्तननबा बीजेपी की गवर्नमेंट अमा लेनबगी दमकता पांदमदा अखोई नंगासी कैंपेन असे अखोई चचबनी मखाताना अखोई नहान तांग मंगा दगी अखोई अक्टोबर दगी हौजबनी अखोई पोस्टर कैंपेन असे अखोई नमी निनी मुक तौरे अखोई प्रोग्राम खर लेबदगी नोंग निनी मु अखोई पोथारुरे मखाताना अखोई अदुम लेपतना अदुम अखोई चथजगिनी Taramathoi suba Manipur State League ngasi mapal kangjibung sana ki league match singda anobaima gi mangal khabam langkai mai pakre tournament sing ngasi sana ki nifu suba league match ta anobaima gi mangal khabam lamkai na FC Jalen Sada Hills pu panjal ahum anida maiti bapi bangam ki match asida anobaima gi mangal khabam lamkai gi sanaroi and pritamna match ki humbatra suba amadi 90+2 suba minutes singda taukiba fall ani aduda center referee na red card piduna makhatana match ase sana han kide tournament se ki nifu ma thoisu match ta sanaga da baneroka FC sanga from amadi USA khuraya digi match aduna nongching ki fibam phatabna maram oiraga yaithokre KH Ingocha Singh Memorial Trust ki sentang makada All Manipur Football Association sinduna satharak level state league asi ki hayang sanaga da ahman league ta nisa thamui ban amadi sagolban United ka anisba league ta na Trupu Nambola amadi nako nambul mapal anina sanaga da match ani ase nongching ki fibam pharaga mapal kangjai bungda amadi nongsingi fibam phatragana khumal lampa ki artificial turf ground da sanaragani Ahum Suba Imphal West District Division Football League Tournament YUC Iro Maijrao Mai Pakre Imphal West District Football Association Sinduna Malong YWC Ground Tournament Singing as a Sana ki Kulum Doishub League ta YUC Iro Maijrao na USC Kodom Popi Panjal Ani Yamada Mighty Piki League Tournament Sing Kunmari Suba Match na Juvenile Club Terra Sapam Lerak Amade MYC Maharabi Ani na Sana ki match adu ki apiba matamda team animak na Panjal Amata Sanabangam na match adu draw oiki Thasi ki taramadi tournament asi ki makhatab league match ani sanaragani
Ini yawi hape oh yaudi tumran Manipur Archer Association gi miyang makhada Khumalampak Sports Complex tongan category sing hoiba nupa macha sing amde nupi macha sing gi archery competition pangthok lagani hari saliba tha sig tara taruk gi tara suba voice and mini Indian round recurve amde compound round sanaba loinana kuntra mathoi suba sub junior boys and girls gi Indian round recurve amde compound round na tha sig kulum doi gi sanaragani tha sig kuntaruk gi kuntra mathoi suba junior boys and girls gi Indian round recurve amde compound round Sanabaga loina Kunipan Suba Senior Boys and Girls ki Indian round recurve from the compound round ki masana sing thasi ki kunma pandage sanaba hauraga ni hana association si secretary ZA Ibo Pisak Sarman thatro pasiro lamada kangalakli Ipataw Khok Center for Arts and Culture Uripok Norim Thongi Kontramapan Suba Manipur Pumba Mukna Takat Nabi competition pangthokre Mukna competition ado center asina sinduna lampel patle ba center asigi complex ta pangthoki bane Pangthoki ba competition adu da lamdamas igi tongan mafam singdagi lakpa muknaroi nifumari na athoe tanaki lamdamas igi mangtharak iba masana makhalas ibu miyoi kyana miyeng tanaki Kakching the base toba lamjeloi single loop kakching runners na sinduna lakliba November gitang mari mangam sung tarukta Far East Ultrathon hana mingthon ba Ultrathon ma pangthok kadawri hana kakching runners ki founding president na thokpa sero lamna hairi Myanmar gi tamudagi lamthar kadaba lamjela se leiba ka sigoin amatangai ba cross border run su oigadawri puna kilometer humputara manga selaba matung lamjela se kakching the lotion gani Ultrathon se angam sang gi matung ina kangluf mari thona khaidokane Ultrathon se gi akup marol www.fareastultrathon.com dagi khangba yagani hari Kakching runners @gmail.com dagi su mail thabiraktuna khangba yagani hana serola sin makhatari matang aswada bulletin ase tension jadring mangwaidana headlines amuna thamjari State government mikal maya da yamla bathabak launa na bhodna riba sibu thingna na ba center na fact finding team am sem da yengsin lagani hari BJP Manipur ki miyoi sing BRO ki official sing unaru de hari ba do BRO ki official nate road mohori ngakani ana TV sin maral sirakli Interview to yaro hadirang sahi sig MPSC mains examination tha ki ba candidates na silent march sathakre amasung thawal multipurpose project na lamlai mai ka miyam da khudong sabab phanghal loi dawre hana nungnang mu phongdorakli